Yausang kumay manungda kahinba irang pangthoktanaba paujel yauba bom oiramgani singnaba posak ani ngasi singjamai police station gi manung sanba ngakraba thongda sakangdaba singna thamlamle loinana miyamna polam singado bom oiramgani kinabadagi pakhatnaduna satok sasin tawnarudre bom ni singnaba polam singado ngasi ayuk chorakna pung mangarom taba duaida walking chatpa mioi singna ngakraba thonggi Khagempali crossing lom thangba sarukta leramba thingnakibani singnariba posak ani adu amana thongi post mathakta duga amana amotpa langthoknariba jali khariba mapam atuda thamlamkibani loinana polam singadugi manakta laibaki isuda harau kumaina hena lumna laurabadi masida afafata thoklakpa masa masana pugadabani mama mapa oibasingna masa singbu numidangda mapan thoktanaba honabiyu haina iba sebang ani amasu thamlamki Thaudok adugi pau hek phangbaga Singjamai Police Station gi team amasung Imphal West Commando gi team sing laktuna asoi angam yaudana polam sing adu lokhatuna sek tawada mok bom Oiramle hari